Handaki Meekhal asida Congress Party amadi BJP na khwaidagi kiba meerep asi Maheshwar Thounaojam oiramle mahaki mathakta aranba sejai kya saithoktuna miyamda lan uhalibasi ikai ningai ne haina Republican Party of India atwale Manipur State Unit ki maikaidagi fongdorakli ngasi kaisampata leba Republican Party of India atwale Manipur State Unit ki office ta pangthokpa pawgi mipamamada party asigi working president Laitonjam Haridas na makha taraduna Meekhal haibasi Festival of Democracy ni haina ribani adubo tangdu leitadana leiriba Manipur asida di oina onthokpiganu tha taramathoi helaklaba irang asida maitai lande haiduna Maheshwar Thounaojam na center da satuna thongthinba ngamli adubo paliba BJP lengak amadi Congress party na ngamdribasi karigino haiba miyamna khangbiro BJP amadi Congress na oiroidaba aranbu wafam kya sezai saiduna miyambu thamaina bahonaduna leire asigumba yamna luzadaba politics tawribasi yamna ikainingai ni kuki MLA tarana separate administration gi demanda ngauduna leikhrabasu lemhoriba MLA minister singasi hojik fawba kari tawduna leiribage hangkhe election IBC Festival of Democracy adubu ngasi angdu leita leiraba Manipur State madugi festival do woin panthokbigano hoye khone tawdu bore se lal maratane young dynamic oiriba Maheshwar Thounaojam hairiba ni pamsa asena imale ba ki dangda tangdu leita na bi dangda amadi lan chak do ba do ma meite gi khunai ge dugumba aran ba pogam mayam singa do man ngamjab thakta prithvi gi mafung kaya da santok khaba dugumba viral loi ro pot mayam singa do ma meite lande haibani se ba kaya ma santok puna mayam da khangan gi ba tawjeri thawung mayam singa sibo chejai kaya cha thokpana magi maramda tanada ba amadi woro do thawung mayam chenna masi khanjil lorge di aso yam chip boy politics sana biri bije masi yam ikai ni ngai Manipuri amani haibada yam ikai ni ngai